PAWF Manipurgi Kumja lising aniga kuntaruk tagina lising aniga kunmapan Phaobagi Pugadaba Thouburoising Khankhre Manipuri loan mayek literature amadi culture yokhatnaba hotnabada achoba thodang lowduna lakliba Patriotics Writers Forum Manipurgi Special General Body Meeting ngasi ayupung mapan taba matamda Manipur Press Club Imphal gi Loktak Hall da pangthokibaga loinana forum asigi kumja lising aniga kuntaruk tagina lising aniga kunmapan Phaobagi Pugadaba Executive Committee gi member Taramatoi Khankhre Advocate Maisnam Korauhanba Luwangna Aro Oiduna Pangthokiba Foramasigi Kumja lising aniga kuntaruk tagina kunmapangi election da yenaba laitana Nauroibam Khamba Luwangbu President Pukhrambam Birchanbu Vice President Rakesh Naurembu Secretary Devsani Yumnambu Treasurer Amadi Laimujam Pratap Singh Buna Assistant Secretary oina khanki loinana Oinam Maira Lenin Kumanta Adibam Ajit Kumar Sharma Navakumar Oinam Okendro Kundongbam Amadi Ramesor Laisrambu Foramasigi Executive Member Singh oina yenaba laitana khanki Foramasigi President oina amuk khana khalaba Nauroibam Khamba Luwang na phongdokibada Manipur amadi Manipurgi wangmada choijainana khundariba Manipuri ichilinau sing igi khongguliba khongchat sing foramasna makhatana chatkigani lakliba August ki tarik 18 da PAWF Tripura amadi Manipur anina kuchamnaraga Tripura da kuntra mangarak suba imalon gi numit ka mari leinana imalon gi kumhai pangthoklagani haina wafam phongdoki Sahigi mitham nataba madigi matungda special GB mitham foramasigi committee gi nauna ariya nau aiba tare sintok sinjin to gi thoram apang pa ngasi thoram si mapung phana pangtho kiba loinana ai khoi ko amuk kanna committee sita ai sam se loina khanbira pa miyamna propose to bi okase ai Hawai haksang yauna foramasi kun sibadeki ai asinba kaya le su ubagi wakharon to ai ngasi nimisida ai lojere loinana lakaduriba Tripura ki khonsat haiba tare kuni panda ko phan thadokani ko imalon ki ni ama Tripura branch na federal ko mi branch na sino to kasida ai ko ni pan ki khonsat masakani ari ba imalon ki isda Madudi Munge Wapum Kongo Pinava, Professor Raskan Yawani, Adu Loinana, Manipurgi, Asamba Phaobagi, Kaito Piraga, Egoigi Khankhre, ECD, MLA, Wibiriba, Egoigi, Tangjam Armuma, Saman Nemidana, for the Bitulen Wodana, Mapung Pava Toramama, Pangtokani, Pangtungani, Torang Kamjeri, Asida, Egoina. Maruina, Nauna Kalaba, Zaimo, Secretary, Kalaba, Test Naurena, Bagi, Milana, Bangladesh, Maro, I can make it from University of the National Haramo, Maro, Test Naurena, Milan. Over Mari Puraka, Bangladesh, Talaga, Imam, community, the lake community, nobody must be the Pata, yet the Kaidaba, Adiba, Mapu Pana, Pangsuka, Oga, Loki, by honest and you, Wisano, I